guest of honor oja kana bu guest of honor yakse sida ha guest of honor yakne ko president ko na ga sim san ko dine matung tarakpa sidi sorry Ojana from lang the lengsin kraba matung tarak pasina President League of Indigenous People of Limit Ming Oina Panjarabada Somerendro Thokjombu from lang the lengsin abagi damakta ko khachagi Thagachari Matung tarakpa sidi President All Naga Student Association of Manipur Mingoina Panjarabada Wanglar Thartungbu Dais the Linka Pinabagi the Makta Kokachagi Sorry Ozao Zilak Dona Redu Mapam Sidi Yok Selectabana Maramoraga Hangai Minerasi Matung tarakpada Upon IREIPAKKI MAHEIROI SINPANGLUP Chaukat Naba Yam Chauna Thaudang Lobiramba Former President Mingoina Panjarabada Rajesh Yumnambu Dais the Linkanagi the Makta Kokachagi Thagachari Matung tarakpa sidi Upon IREIPAKKI MAHEIROI SINPANGLUP asibu chaukat thaurangda yam chauna da thaudang lobiramba hauzik su leibiriba Ming Oina Panjarabada former President Khumuzam Romanbu Dais the Linkanaba Kokachagi Thagachari Matung tarakpa sidi President gi famfam lang the lingsinabagi damakta Upon IREIPAKKI MAHEIROI SINPANGLUP ki President Oina Suthapu biriba Ming Oina Panjarabada Saikhom Premchandbu Kokachagi Thagachari Ikai Kumnabada Matik Charaba Mio Singsina Mayai Tangbal the Lingshin Kraba Matung tarakpagi Thauramgi Makha Chathabo Oina Apunba IREIPAKKI MAHEIROI SINPANGLUPna Lingyan Fiyan Binabagi damakta Kokachagi Thagachari program asi makha chathabo ina matung tarakpa sidi maira chukhat pinabagi damakta kautoksagi
ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯩꯔꯥꯁꯤꯕꯨ ꯑꯝꯇ ꯆꯨꯈꯠꯃꯤꯟꯅꯅꯕ ꯃꯩꯔꯥ ꯆꯨꯈꯠꯄ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯁꯤꯗꯤ ꯍꯧꯗꯣꯛ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯄꯨꯟꯕ ꯏꯔꯩꯄꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯐ꯭ꯔꯦꯡꯀꯤ ꯅꯤꯉꯣꯝꯕꯝꯕꯨ ꯀꯧꯈꯠꯆꯒꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯗꯧ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯊꯥꯅꯨꯡꯗ ꯆꯦꯟꯅ ꯊꯥꯒꯣꯟꯅꯖꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯄꯨꯟꯕ ꯏꯔꯩꯄꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞ ꯑꯦꯝꯁꯀꯤ 10ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝꯗ ꯊꯧꯔꯝꯒꯤ ꯃꯄꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯗꯥꯏꯁꯇ ꯐꯝꯕꯤꯔꯤꯕ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯈꯥꯏꯗꯦꯝꯃꯅꯤ ꯑꯦꯛꯇꯤꯡ ꯆꯤꯌꯔꯄꯔꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ, ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯁꯅꯥꯇꯣꯝꯕ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯤ, ꯂꯣꯏꯅꯅ ꯂꯤꯄꯨꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯧꯒꯥꯏ ꯄꯨꯕꯤꯔꯤꯕ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯊꯣꯛꯆꯣꯝ ꯑꯃꯗꯤ ꯑꯦꯝꯁꯀꯤ ꯃꯃꯥꯡꯊꯛꯇ ꯑꯦꯝꯁꯄꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯕ ꯐꯣꯔꯃꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯔꯥꯖꯦꯁ ꯌꯨꯝꯅꯥꯝ ꯑꯃꯗꯤ ꯔꯣꯃꯦꯟ ꯈꯨꯃꯨꯖꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯥꯏꯈ꯭ꯔꯣꯝ ꯄ꯭ꯔꯦꯝꯆꯥꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒꯤ ꯋꯥꯔꯣꯜ ꯇꯦꯟꯁꯤꯟꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯁꯤꯗꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯀꯔꯁꯟ ꯈꯨꯃꯟꯕꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯖꯦꯅꯔꯦꯜ ꯑꯦꯝꯁꯄꯨ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯆꯒꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯑꯄꯨꯟꯕ ꯏꯔꯩꯄꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞ ꯑꯦꯝꯁꯀꯤ 10ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯕꯤꯅꯅꯕ
ꯍꯥꯏꯖꯔꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯆꯤꯞ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯈꯥꯏꯗꯦꯝꯃꯅꯤ ꯑꯦꯛꯇꯤꯡ ꯆꯤꯌꯔꯄꯔꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯂꯣꯏꯅꯅ ꯆꯤꯞ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯗꯣꯛꯇꯔ ꯗꯅꯕ꯭ꯔꯤ ꯂꯥꯏꯁ꯭ꯔꯝ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ Dr. Naurem Sanatomba, Assistant Professor, Department of Manipur University, Somarendo Thoksong, President, Lipul Loinana, Wangler Thirtung, President Ansam, Rajesh Sumnam, former President EMS, Amadi Kumuzam Roman, former President EMS Puju, Ikai Kumnaba Uchari, Loinana.